ꯃꯤꯅꯗꯤ ꯈꯜꯂꯝꯅꯦꯕ ꯅꯊꯤꯕꯣꯡ ꯄꯨꯊꯣꯛꯑꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯔꯒ ꯍꯥꯏꯅ ꯑꯗꯣ ꯏꯊꯤꯕꯣꯡ ꯄꯨꯊꯣꯛꯑꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯔꯤꯁꯤꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯀꯩꯅꯣꯅꯦ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯇꯧꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯆꯤꯀꯟ ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯡꯖꯨ ꯃꯆꯦꯠ ꯑꯃꯒ ꯁꯤꯡꯖꯨ ꯈꯤꯇꯪꯒ ꯌꯥꯎꯔꯦꯕꯀꯣ ꯇꯤꯟ ꯇꯥꯒꯦ ꯇꯧꯔꯦ ꯑꯗꯣ ꯀꯨꯏꯅꯁꯨ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯇꯧꯔꯨꯔꯕ ꯀꯧꯕꯅꯤꯅꯀꯣ ꯑꯗꯣ ꯃꯦꯊꯤ ꯃꯅꯥꯒ ꯀꯣꯕꯤꯒꯅꯦꯕ ꯑꯩ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯡꯖꯨꯁꯤꯒꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯊꯨꯝꯁꯨ ꯂꯣꯏ ꯍꯥꯞꯄꯛꯑꯦ ꯀꯩꯝ ꯌꯥꯎꯗꯦ ꯏꯆꯝ ꯆꯝꯅ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯒ ꯇꯧꯔ ꯈꯤꯇꯪ ꯑꯗꯨꯒ ꯌꯦꯟꯁꯤꯒ ꯁꯦꯡꯒꯥꯗ ꯑꯣꯏꯅ ꯄꯨꯟꯅ ꯀꯣꯟ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟꯁꯨ ꯋꯥꯗꯅꯕ ꯍꯥꯏꯅ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯇꯧꯔꯒꯦꯅ ꯇꯧꯔꯝꯗꯦ ꯈꯨꯠꯁꯤꯁꯨ ꯄꯥꯝꯃꯨꯏ ꯂꯪꯊꯣꯛꯑꯒꯦ ꯑꯁ ꯀꯤꯟꯊꯔꯛꯑꯦ ꯆꯥꯔꯣ ꯍꯥꯏꯔꯛꯑꯦ ꯀꯨꯏꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯗꯕꯒꯤ ꯊꯝꯐꯝ ꯂꯥꯛꯐꯝꯁꯤꯁꯨꯅꯦ ꯈꯔ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯏꯇꯥꯔꯗꯤ ꯑꯝꯇꯪ ꯊꯥꯡꯖꯜꯂꯛꯀꯦ ꯃꯌꯥꯝꯁꯦ ꯆꯥꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯈꯜꯂ ꯂꯧꯕꯤꯔꯣ ꯃꯅꯝꯁꯨ ꯕꯪ ꯀꯥꯔꯦ ꯃꯅꯝꯁꯨ ꯀꯥꯔꯦ ꯄ꯭ꯂꯁ ꯃꯅꯤꯜꯁꯨ ꯀꯥꯔꯦꯕ ꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥम ꯆꯥꯅꯤꯡꯕ ꯑꯃꯃꯝ ꯂꯧꯍꯧꯔꯣ ꯑꯗꯣ ꯃꯌꯥꯝ ꯂꯦꯛꯆꯔ ꯌꯥꯝ ꯇꯧ ꯂꯩꯗꯧ ꯁꯨꯕꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯛꯁꯤꯁꯨ ꯁꯥꯔꯤ ꯃꯅꯤꯟ ꯕꯪ ꯀꯥꯔꯦ ꯂꯥꯏꯒ ꯑꯝꯇ ꯊꯥꯔꯔꯣꯏꯒꯦ ꯑꯗꯨꯝ ꯂꯧꯈꯠꯂꯒꯦ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯗꯕꯒꯤ ꯑꯍꯥꯎꯕꯅ ꯏꯃꯥꯡꯗ ꯊꯝꯃꯒ ꯂꯩꯕꯁꯦ ꯑꯝꯇ ꯃꯇꯨꯝꯁꯤꯕꯨ ꯍꯥꯟꯅ ꯌꯦꯡꯒꯦ ꯌꯥꯏ ꯄꯪꯆꯣꯞ ꯆꯣꯞꯇꯦ ꯑꯩꯅ ꯊꯣꯡꯕꯅꯦ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯗꯨ ꯆꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯥꯔꯛꯀꯦꯀꯣ ꯑꯗꯨ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯥꯡꯉꯦꯗ ꯉꯥꯏꯔꯣꯡ ꯊꯥꯛꯍꯧꯗ꯭ꯔꯦ ꯀꯔꯝꯕ ꯃꯍꯥꯜ ꯂꯧꯈꯠꯇꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯍꯤ ꯌꯥꯝꯅ ꯊꯣꯡꯕꯁꯦ ꯑꯌꯨꯛꯇ ꯆꯥꯅꯤꯡꯗꯦꯕ ꯅꯞ ꯂꯥꯎꯅ ꯑꯗꯨꯅꯦ ꯍꯥꯎꯋꯦ ꯑꯩ ꯊꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯐꯝ ꯖꯒꯥꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯁꯤꯟꯇꯣꯛꯑꯦꯕ ꯑꯗꯨꯅ ꯃꯅꯤꯡ ꯕꯪ ꯀꯥꯔꯦ ꯍꯥꯎꯋꯦ hả cho nên không sao rồi sao không được mới hỏi hỏi kìa sao thùng được với qua nha chị yên thùng với học thì hẹp rồi Mana nè nấm nắp lau nó trông bây giờ xin này là hào về yên thông một mấy khát lang vào tôi quả anh khát pam vào quả là ấy đi mà nó nấm nắp lau tàu
ꯇꯧꯗꯕ ꯀꯨꯏꯕꯒꯤꯅꯦ ꯆꯍꯤꯃꯨꯛ ꯐꯥꯔꯛꯀꯗꯣꯏꯔꯥ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯑꯇꯩ ꯑꯇꯩ ꯍꯥꯞꯄꯗꯣ ꯑꯗꯨꯝ ꯁꯤꯗ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯑꯩꯅ ꯇꯧꯗꯕꯅꯤꯗ ꯉꯁꯤꯗꯤ ꯁꯨꯝ ꯇꯧꯅꯤꯡꯉꯛꯑꯕ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯃꯣꯔꯣꯛꯀ ꯆꯞ ꯆꯥꯈ꯭ꯔꯦ ꯍꯥꯎ ꯉꯥꯏꯔꯣꯡ ꯃꯔꯨ ꯑꯃꯅꯤ ꯈꯤꯛꯆꯝꯕꯁꯤꯅ ꯍꯥꯎꯔꯤꯁꯤꯗꯤ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯆꯥꯗꯧ ꯂꯩꯔꯕꯗꯨꯗꯤ ꯁꯤꯛꯇꯅ ꯆꯥꯕꯩ ꯃꯊꯧ ꯇꯥꯗꯦ ꯅꯠꯇ꯭ꯔꯥ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒ ꯊꯥꯏꯅ ꯄꯥꯈꯪꯒ ꯆꯥꯃꯤꯟꯅꯕꯗꯒ ꯏꯀꯥꯏꯗꯅ ꯇꯧꯔꯛꯇ꯭ꯔ ꯅꯣꯏꯁꯨ ꯑꯗꯨꯗꯗꯤ ꯁꯤꯛꯇꯅ ꯏꯁꯥꯅꯒ ꯇꯧꯗꯅ ꯈꯣꯝꯖꯤꯜꯂꯦ ꯁꯨꯃꯥꯏꯅꯒ ꯆꯥꯗ꯭ꯔꯣ ꯍꯥꯟꯅ ꯁꯥꯟꯅꯒ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕꯗ ꯊꯨꯟꯗ ꯂꯩꯈ꯭ꯔꯦꯅꯦ ꯆꯥꯛ ꯆꯥꯕꯁꯤꯁꯨ ꯋꯥ ꯈꯔ ꯉꯥꯡꯕꯗꯤ ꯐꯩꯗ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯇꯧꯍꯩꯗꯦ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯌꯥꯗ ꯆꯥꯔꯤꯕ ꯄꯣꯠꯁꯦ ꯃꯥꯡꯗ ꯆꯥꯔꯤꯕ ꯑꯍꯜ ꯂꯃꯟꯗꯨꯗ ꯆꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯏꯆꯥ ꯅꯨꯄꯤꯒ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯑꯝꯃꯦꯕ ꯍꯜꯂꯛꯑ ꯁꯪꯒꯣꯝ ꯅꯣꯡꯒꯣꯝ ꯈꯔ ꯊꯛꯆꯜꯂꯦ ꯕ꯭ꯔꯦꯗ ꯀꯩ ꯈꯔ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯇꯣꯡꯉꯥꯏ ꯆꯥꯛꯁꯦ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯌꯥꯍꯜꯂꯁꯤꯔ ꯏꯃꯣꯟꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯅꯦ ꯑꯩ
hangam thau je kaya sen na deba achi de na hangam thau noi na thong cái chỉ cần rồi chắc lâu rồi ngầm rồi kìa mà phải mới ăn rồi rồi chắc sẽ lấy được lâu rồi rồi đây một bàn chúng tôi là gì nè chả khao kìa chả khao lòng thua lạiแบบchúng tôi khi đó thì khu dân lệ mà nên cho thuộc có gian mà hi cái ta lại khui này chúng tôi giờ bagi đúng không anh bấm này đấy nè ăn cơm macam mana sih ngam dah chắc phải dân này thì cái giờ tao com ai đúng phải dân này đi hay dân bạ अच्छा हमको सिखा रिया है 파기 더블이다 뭐야 좀 뭐야 그 이제 nào 뭐야 hai giờ chúng em nhau rồi anh em mình đi ở khơi cái lần mà sẽ video hấp vậy Pajaba Papa comments tem ta laktra adu bo khoju to biri be chini naw mayam YouTube tor ba khoi ma chena di dum khang ba khoi je to dia da bagi hap te ya da bagi khoju to ra ini ai ai na to ru ba sim pham na anu si ji ja amuk thing ga di bera kai ba adu gi khala khoi to dia da na khoi je mai je pana mai je chúng ta tham hội này này thôi ok rồi suy stage sẽ khơi nào suy bầu sử dụng nó khơi nào bây giờ hai chỗ khơi hình tăng hai trong đây cái khơi này là con gì nào vậy mình này thì khá lắm này vậy nó thi bông bút thủ cái camera mà mang tới ra ra hay nè à đôi thi bông bút thủ cái camera mà mang tới ra thì dụ trong quan nó khơi nó ra ra xem mà cái xả cái tàu ra ra đấy như vậy rồi khơi nhớ mà nó thì bung thằng tuổi khơi là xa đi dụ khơi dụ tàu đeo được cái tàu đó cả xa ra đấy nghe đó mẹ làm nó sẽ làm ngang với dụ tan đi ngồi YouTube mà sao mà số tàu được khơi xe mẹ em cái ngang phăm được ta số lầy làm nè anh dung ta cái đúng đây giờ là bạn nè mẹ em nè hay bị số giao đi á camera mà mang dụng ra gan hai bữa giao từ bên này chứ microphone cái giá gan này cả đầu tuần nữa ấy xem phần gì mà tung nhá tôi đi ra thấy chơi chơi tôi mang
इसिंग खितंग थक्के अदुगा अदो मयाम वीडियो से नुंगाई बि तारगदी मथंग दसु कमेंट करी चारो हाइबनो मयाम थादा बिरमो अदो ngasi gi damakta di kainarasi bye bye